रूपाबारी तगी लुहोंग्रीने अब वीडियो नंबरने लौरी द ओंधरदना जागा टेकपुरा कइनो खंगदा कोइ नाउ पिसे दुर्गा मानबनी से फजबना लोइबनी हाय हेरौना नंग संता फजैसिबु मानने फजमन्दने नंग ना खंगदरे नंग फजबा मसा हाय मैम आई ब्लॉग से अमुक लबुक मयाई दगी हौरी नि ngasi ब्लॉग से खोइ लबुक से फजबनिना ने आदो इनाउपीगा एगा बाजार सु चलिबा बाजार हाइदिने अखोइगी युम अनपदि थांजगा थेना हैन लेबको अदो ngasi बुदि थांजे नते ngasi से इराइनि इराइसिना मु खतंग मथगलुमदा मथग हाइद्रो मखा हाइद्रो सिजिना सिलंग ले काय मते तोंबियो लेसे कोलासिना मतोन गोलाचिना मतोन अदो कहीं नोइना हागे तो अदोइदी बाजार तसु नते बाजार तसु नते अखोइगी इनाउ नुपी हाइतारे को नगिदी ननाउ नुपी रा करी गोई इनाउ नुपी हाइते को लुहोंगी बने मार्च अप्रैल गी दुदा लुहोंगी मा कम दम लुहोंगी सिबो मार्च तो हां कदा गिनो मार्च नते जनवरी मार्च का होय अदो अखोइगिने कइनोनेबा अखोइगी हक कइनोबु अखोइ इचिनाउ थोइयेबने अखोइगी पुपु मचि मना हाइताय को अदो अदुगी अखोइगी इकु हन हाइगदरा इकु हनगी मसा निपाने बा इनाउ नुपाने बा दुइना मा मिट के से मोरमिने मोबाइल ने मारांग बने संग उदाने सिगा जेंग दोइगी मिट मखा सिदसु अमुबंग हक तोलम अदो कइनो आरे कोइ कुहन कौयेबा खोइना सुम अदोगी मचानी पानेबा अदो नहान वाय मार्च की दुदा लुहोंगीबा मासे कदाइ दिगिनो भातरी तगी नत्रा रूपाबारी तगी लुहोंग्रीने अब अदो मौदो आइसु येंगनिंग मनसु लोइबा अदो इराइ खदेन से बाजार से हयेंग चलसु याय अदो हयेंग से अखोगी परुगी अखोइ हयेंग से अखोइ सोनुगी लाइमिंग अखोइ सोनु से लाइमिंग लौदुबने मयामना हाइनरे चही 13 चंगकपा चही 13 चंगकपा से याम फैये कनो तौबने लाइमिंग लोबा अदो चही 13 चंगकपनिना ने अइना फासु फारे अखोगी सागैसिदी युमांग बखुमांग बसु याम कल्ली अदो सुम मांगसु मांगद्रे सुम फासु फारमिना ने चही 13 हाइसिदी असुम 13 सिदी दखिना खंदे अमा खंदे अदुम कटपदो यामनदी खंजेबा नतेदा यामनदी खंगपोंदे दोइसु दखिना तवरसु 13 गदुदी अदुम हमनिना को अदुम यामना 13 सिदी याम फै हाइदो दिने हयेंसे अखोगी परुसे अखोगी सोनुसे लाइमिंग लोबिरगे तोइनेबा अदुगी सिदा कटनबा लिक नोगुनगदी लेरे अदुगा सिदादा हामनबा आइना पिजो लिक सिदादा हामनबा पोचैने कनो तौगे तौबा सिदादा हामनबा हाइदि हिजांग नापि के दुसु येंगके तोइनेबा ममधर खरा हजि नमथानिना यांगांग मम्मन लो अदु इराइ खदिंग मोंगन खोंगना चतुइसे खनबदा मथादि साइए ओना अदो हजे आई वीडियो से का लौब यागद्रा यारोइद्रा दिखंगदेबा ई मौ येंग चलिसे ने नाउ नुपीदो येंगबा चलिसे कनागुमदि कैमरा मांगदा कनो तौदेना को नाइदि कंफर्टेबल होइजदबदो अदो नमसिरा नमोइसिरा दिखंगदे दुसु आइदुम अखोगी जुम सुने अखोगी कुहनोगी जुमसे असेदा लैरमिने अबा अदो मोइ कुइद्रि होंगिबा चही मुक्पु फाद्रिदा मोजु युमसंकाना युमदो लोइसन्ने युमसंकागिबने अदो जुमसु जेंगानी युमनौबुदुसु येंगानी मौसु येंगानी अखोइ सोनुगी लाइमिंग लौनबा हिरुक्सुने हिजांग हापिसु खरा कनो तौरानी हिजांग नापिगिसु खरा येंगानी अदुगी चटपनेबाको थबक लोइसलमगा चटपनिना ममधरे अदो इचनुपीदी यावरक्रे इचनुपीदो खुदक्ता अरुम हौरक्तनाने मसादु नुंगाइरक्तबा अदुनमा चलरोइगी न ममा लेहौरगे फारे लेहौराइन थममे अदुगा अखोइ अनिदि लाए पोसै खरा लैरनी दुकानदगी अदुगा चलनी दुकान यौरे सिदगी करी खरा अफबा पोत येंगागने लैरगा पूरा चलनी लोइरे दुकानदगी पोचै लौबा सदा लैरे दुकानदगी पोचै खरा लैरे बिस्किट ने लेस गुम्बा कोल्ड ड्रिंक गुम्बा खरा लैरे को सिदा अफंगबा खरादि अदुम लैरे अदुगा से अखोइगी मोन्ट्रापुरगी
ꯂꯝꯕꯦꯟ ꯁꯦ ꯑꯁꯤꯅꯦꯕ ꯏꯔꯥꯏ ꯈꯗꯦꯟ ꯑꯁꯣꯝꯗ ꯆꯠꯂꯤꯅꯦꯕꯀꯣ ꯑꯗꯨꯏꯗꯤ ꯁꯣꯝꯗꯅ ꯂꯧꯕꯨꯛ ꯂꯩꯔꯦ ꯃꯝꯊꯔꯦ ꯑꯩꯈꯣꯏꯁꯦ ꯌꯧꯗꯣꯏꯕ ꯌꯧꯔꯣꯏꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯁꯤꯅꯤꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯏꯔꯥꯏ ꯈꯗꯦꯟ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯄꯣꯠꯄꯨꯗꯤ ꯂꯧ ꯂꯣꯏꯔꯦ ꯆꯪꯕꯗꯅꯦ ꯄꯣꯠ ꯐꯪꯉꯔꯣꯏ ꯍꯥꯏꯅ ꯂꯐꯣꯏꯒꯁꯨ ꯂꯩꯔꯝꯗ꯭ꯔꯦꯕ ꯂꯐꯣꯏ ꯈꯔ ꯂꯧꯒꯦ ꯇꯧꯕ ꯂꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯣꯛꯄ ꯂꯥꯛꯑꯦ ꯒꯥꯔꯤꯅ ꯂꯧꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯅꯦ ꯏꯀꯨ ꯍꯟꯅꯣꯏꯒꯤ ꯌꯨꯝ ꯌꯧꯕꯗ ꯈꯔꯗꯤ ꯋꯥꯠꯂꯦꯕꯀꯣ ꯕꯖꯥꯔꯗꯒꯤ ꯏꯔꯥꯏ ꯈꯗꯦꯟꯒꯤ ꯕꯖꯥꯔꯗꯨꯗꯒꯤ ꯈꯔ ꯊꯥꯕꯦꯕ ꯑꯗꯨꯅ ꯃꯣꯏ ꯏꯅꯥꯎꯅꯨꯄꯤꯅꯤꯁꯦ ꯊꯧꯈꯔꯦ ꯏꯅꯥꯎꯅꯨꯄꯤ ꯏꯆꯟꯅꯨꯄꯤꯅ ꯏꯅꯥꯎꯅꯨꯄꯤ ꯇꯣꯡꯈ꯭ꯔꯦ ꯑꯗꯨꯝ ꯏꯆꯟꯅꯨꯄꯤ ꯏꯁꯀꯨꯇꯤꯗ ꯏꯅꯥꯎꯅꯨꯄꯤ ꯇꯣꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯑꯩꯅ ꯃꯨꯠ ꯅꯞꯄꯦ ꯑꯗꯨꯒ ꯆꯠꯂꯁꯦ ꯁꯤ ꯌꯧꯔꯦ ꯑꯩꯈꯣꯏ ꯏꯀꯨꯍꯟ ꯂꯩꯔꯦ ꯃꯄꯥꯟꯗ ꯁꯤ ꯌꯨꯝ ꯀꯌꯥꯝ ꯐꯖꯔꯦ ꯐꯖꯅ ꯑꯁ ꯌꯨꯝ ꯐꯖꯕ ꯌꯨꯝꯅꯤ ꯐꯖꯔꯦ ꯌꯨꯝꯁꯦ ꯍꯣꯏ ꯃꯥ ꯆꯪꯉꯛꯄꯒ ꯌꯦꯡꯉꯨꯅꯦ ꯀꯩꯀꯩ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯍꯧꯅ ꯂꯩꯔꯝꯃꯦꯅꯦ ꯏꯆꯟꯅꯨꯄꯤꯁꯨ ꯑꯗꯨꯏꯗꯤ ꯏꯆꯦꯃꯟꯁꯨ ꯂꯩꯌꯦꯕ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯧ ꯑꯅꯧꯕꯤꯁꯦ ꯑꯗꯣ ꯃꯥꯏ ꯃꯁꯛꯇꯤ ꯎꯠꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯀꯥꯏꯔꯅꯤꯌaba ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯗ꯭ꯔꯦ ꯒ꯭ꯔꯤꯟ ꯁꯦꯠꯄꯤꯁꯤꯅꯦꯕꯅꯦ ꯃꯧ ꯑꯅꯧꯕꯤ ꯑꯗꯣ ꯑꯩ ꯑꯣꯏꯁꯨ ꯏꯀꯥꯏꯗꯣꯏꯅꯦꯕ ꯑꯅꯧꯕꯤ ꯑꯣꯏꯔꯗꯤ ꯑꯗꯨꯅ ꯑꯩ ꯂꯧꯗ꯭ꯔꯦ ꯀꯣꯟꯊꯪꯗ ꯈꯔꯅꯤ ꯂꯩꯔꯒ ꯑꯗꯨꯝ ꯆꯍꯤꯃꯨꯛ ꯐꯥꯔꯛꯑꯗꯤ ꯏꯀꯥꯏꯕꯗꯣ ꯈꯔ ꯐꯔꯛꯑꯅꯤꯅ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗꯁꯨ ꯑꯁꯤ ꯏꯀꯨꯍꯟꯒꯤ ꯔꯨꯝꯅꯦ ꯑꯍꯟꯒꯤ ꯔꯨꯝ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧꯁꯨ ꯂꯩꯔꯦ ꯁꯤꯗ ꯑꯁꯤꯗꯒꯤꯅꯦ ꯆꯥꯛꯈꯨꯝꯅꯤꯀꯣ ꯑꯗꯨꯒ ꯀꯤꯠꯆꯟ ꯂꯩꯔꯦ ꯀꯤꯠꯆꯟꯗꯒꯤ ꯀꯥꯈꯠꯂꯛꯑꯒ ꯃꯣꯏꯁꯦ ꯑꯁꯤꯅ ꯃꯧꯒꯤ ꯔꯨꯝ ꯍꯧꯖꯤꯛ ꯏꯅꯥꯎꯄꯤꯗꯨꯒꯤ ꯔꯨꯝ Nơi từ đây đi này ôi xin nám màu tụi bị anh nào bị cái luôn anh lupa xin này xem anh cái room muraga le ye che mano jum de muraga le lau de nang lo thok lo lau ka rồi kìa tụi mình cái chỉnh trên này giống như nào nụ piếng quay nào bị xe Durga man bani se phaja bana loi ban ai ma la khoi la phoi ke tu dikhai koi thoe hojik salani as tombi no gi lam si ngai re he sumang ka se phajan ma ha babusu ju kwa bambi oi mane ne sundai sia ngai re he tombi aseng bai ni noi maning mai ha ka se phajare nungdang ni na sieng dare ikuhan noi degi akoi hoji halaga ne akoi jangal de leptana leireba aina akoi mapada tonga lae ichanupi duna inaunupi se thinbirame ba aduga ne ichanupi du su matonta hamduni na akoi na akoi gi lambi masang che ichanupi do changanu nang chalwain thado khare ba ne aduga hoji aiga motombi ga di khongna changduini masang se akoi mapada aina nang su changro motombi matom thamamga draina ne adu akoi bani challini hoji aska khadi uye mayam uima खरा खरा उबरा नंग उबरा खरा खरा दी उये मैम ओय मा वीडियो नंबदने लौरी द ओंधदना जागा टेकब्रा कइनो खंग हौजिक से पुंग 6 मखाई ताद्री बनी अदुबुदा इनम थानिना मम्बदु हेनग्रेबा इकुबोंगना हलखिद्राय खलमब्रा कइनो
ꯑꯗꯣ ꯌꯨꯝ ꯌꯧꯔꯒ ꯃꯝꯕꯅꯤꯅ ꯃꯌꯥꯝ ꯇꯨꯁꯜꯂꯗꯤ ꯇꯣꯛꯑꯦ ꯑꯗꯨꯅ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯌꯨꯝꯗ ꯌꯧꯔꯒ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯃꯝꯃꯦ ꯌꯨꯝ ꯌꯧꯔꯛꯑꯦ ꯃꯌꯥꯝ ꯑꯩ ꯀꯥꯡꯍꯟꯒꯁꯦ ꯀꯔꯤ ꯑꯣꯕꯁꯇꯥꯅꯣ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯏꯆꯦꯝꯍꯟꯅꯅꯦ ꯑꯗꯣ ꯏꯆꯦꯝꯍꯟꯒ ꯏꯅꯥꯎꯅꯨꯄꯤꯒ ꯑꯗꯨꯅ ꯐꯤ ꯍꯥꯞꯄꯛꯑꯦꯕꯀꯣ ꯀꯩꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯍꯥꯞꯀꯠꯂꯛꯇꯅ ꯐꯤꯒꯁꯦ ꯑꯗꯩꯗꯤ ꯆꯥꯅꯕꯁꯨ ꯐꯖꯅ ꯇꯧꯔꯝꯃꯦ ꯑꯗꯣ ꯌꯦꯡꯍꯜꯂꯒꯦꯀꯣ ꯏꯆꯦꯝꯍꯟꯒ ꯏꯅꯥꯎꯅꯨꯄꯤꯒꯅ ꯍꯥꯞꯄꯛꯄ ꯐꯤꯁꯦ ꯌꯨꯝꯗꯤ ꯌꯧꯔꯦ ꯋꯥꯔꯦ ꯑꯌꯥ ꯐꯅꯦꯛꯀ ꯍꯥꯞꯄꯛꯏꯅꯦ ꯈꯨꯗꯩꯒ ꯍꯥꯞꯄꯛꯏꯅꯦ ꯑꯩꯃꯥ ꯑꯩ ꯏꯀꯥꯏꯖꯕꯅ ꯂꯣꯏꯔꯦꯅꯦ ꯑꯩꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕꯀꯣ ꯁꯨꯝ ꯍꯥꯞꯄꯛꯄꯗꯨꯗ ꯁꯨꯝ ꯂꯧꯁꯜꯂꯦ ꯐꯅꯦꯛꯀ ꯍꯥꯞꯄꯛꯏꯅꯦ ꯑꯗꯨꯅꯤꯅꯦ ꯍꯥꯞꯀꯅꯣ ꯍꯥꯏꯔꯒꯅꯦ ꯏꯆꯦꯃꯟꯅ ꯍꯥꯏꯌꯦ ꯍꯥꯞꯀꯅꯣ ꯍꯥꯏꯔꯒ ꯏꯆꯦꯅꯅꯦ ꯂꯩꯇ ꯇꯧꯏ ꯅꯠꯇꯦꯅ ꯍꯥꯏꯔꯛꯏꯕ ꯅꯣꯏ ꯂꯩꯇ ꯇꯧꯏ ꯂꯩ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯅꯣꯏ ꯂꯩꯇꯅ ꯍꯥꯞꯄꯤ ꯅꯠꯇꯦꯅ ꯍꯥꯏꯕꯀꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯨꯝ ꯅꯨꯡꯁꯤꯅꯕꯗ ꯎꯕ ꯏꯆꯦꯅ ꯅꯨꯡꯁꯤꯕꯗ ꯎꯕꯗꯨꯗ ꯄꯨꯔꯛꯄꯅꯦꯕ ꯐꯅꯦꯛꯀ ꯍꯥꯞꯄ ꯏꯀꯥꯏꯌꯦ ꯌꯥꯝꯅ ꯑꯗꯣ ꯃꯣꯏ ꯀꯦꯃꯦꯔꯥꯗꯗꯤ ꯌꯥꯎꯗ꯭ꯔꯦꯕ ꯃꯣꯏ ꯁꯨꯝ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯆꯠꯇ꯭ꯔꯤꯉꯩꯗ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕꯁꯨ ꯌꯥꯏ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕꯗꯤ ꯑꯣꯏꯗꯦꯅꯀꯣ ꯑꯗꯨꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯁꯦ ꯊꯝꯃꯅꯤ ꯑꯗꯨꯒ ꯑꯗꯣ ꯁꯤꯝ ꯊꯝꯖꯤꯜꯂꯒꯦ ꯐꯤ ꯍꯣꯡꯗꯣꯛꯑꯒ ꯆꯥꯛ ꯊꯣꯡꯉꯨꯔꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤꯁꯦ ꯍꯪꯒꯥꯝꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯍꯪꯒꯥꯝ ꯍꯧꯖꯤꯛ ꯊꯥꯔꯝꯗ꯭ꯔꯤꯑꯕ ꯆꯔꯥꯕꯨꯗꯤ ꯂꯩꯕ ꯑꯗꯨ ꯊꯥꯔꯝꯗ꯭ꯔꯤ ꯑꯁꯤꯁꯦ ꯑꯃꯨꯛ ꯄꯦꯀꯦꯠ ꯑꯁꯤ ꯑꯃꯃꯝꯗ ꯂꯨꯄꯥ ꯀꯩꯅꯣ ꯄꯤ ꯍꯥꯏꯁꯤꯅꯦ ꯀꯨꯟ ꯄꯤ ꯍꯥꯏꯁꯦ ꯍꯪꯒꯥꯝꯁꯦ ꯑꯩꯈꯣꯏ ꯃꯄꯥꯅ ꯄꯥꯂꯣꯡꯈꯥꯠ ꯕꯖꯥꯔꯗꯒꯤ ꯂꯩꯔꯤꯅꯦꯕ ꯑꯗꯨꯏꯗꯤ ꯑꯁꯤꯁꯤꯡꯁꯤꯅ ꯍꯌꯦꯡ ꯁꯤꯗꯥꯗ ꯍꯥꯞꯅꯕꯅꯤ ꯄꯔꯨ ꯁꯤꯁꯤꯡꯁꯤꯅ ꯍꯌꯦꯡ ꯁꯤꯗꯥꯗ ꯍꯥꯞꯅꯕꯅꯦꯕ ꯀ꯭ꯋꯥꯁꯅꯦ ꯈꯥꯃꯦꯟꯅꯦ ꯑꯥꯄꯦꯜꯅꯦ ꯑꯗꯩꯗꯤ ꯃꯅꯥ ꯇꯥꯕꯤꯅꯦ ꯂꯩꯔꯦ ꯈꯥꯃꯦꯟ ꯂꯩꯔꯦ ꯀ꯭ꯋꯥꯁ ꯑꯗꯨꯏꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯐꯖꯕ ꯂꯩꯔꯤꯅꯦꯕ ꯀ꯭ꯋꯥꯁꯀꯁꯦꯅꯦ ꯑꯗꯨꯏꯗꯤ ꯂꯐꯣꯏ ꯍꯥꯞꯄꯛꯀꯅꯤ ꯊꯨꯝ ꯑꯗꯩꯗꯤ ꯊꯨꯝ ꯍꯋꯥꯏ ꯀꯩꯀꯩ ꯍꯥꯞꯄꯛꯇꯣꯏ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯗꯥꯁꯦ ꯑꯩ ꯏꯅꯥꯎꯅꯨꯄꯤꯅ ꯁꯤꯗꯥꯁꯦ ꯏꯅꯥꯎꯅꯨꯄꯤꯅ ꯊꯤꯟꯗꯣꯏꯅꯦꯕ ꯑꯗꯣ ꯑꯁꯤꯁꯦ ꯂꯩꯔꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯗꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯅꯤ ꯑꯗꯨꯒ ꯁꯤ ꯍꯧꯖꯤꯛ ꯍꯪꯒꯥꯝ ꯁꯦꯝꯃꯅꯤ ꯑꯩꯅꯅꯦ ꯍꯪꯒꯥꯝꯁꯦ ꯑꯩꯅ ꯀꯩꯅꯣ ꯍꯪꯒꯥꯝꯁꯦ ꯂꯩꯌꯦ ꯈꯪꯗꯗꯅ ꯃꯅꯥ ꯇꯥꯕꯤ ꯀꯣꯕꯤꯒꯤ ꯆꯨꯝꯊꯣꯡ ꯇꯧꯗꯣꯏꯅꯦ ꯍꯥꯏꯅ ꯁꯦꯝꯖꯤꯜꯂꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤ ꯍꯪꯒꯥꯝꯁꯤꯁꯨ ꯈꯔ ꯍꯥꯞꯄꯅꯤ ꯑꯁꯤꯁꯨ ꯈꯔ ꯑꯃꯈꯛ ꯍꯥꯞꯆꯜꯂꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯁꯦꯝꯃꯅꯤ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯨꯝꯁꯨ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯊꯦꯡꯖꯤꯜꯂꯛꯑꯦꯕ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯏꯆꯦꯃꯟꯍꯣꯏꯗꯩ ꯂꯥꯛꯑꯃꯤꯅ ꯄꯨꯡ 3:30 ꯇꯥꯔꯦ ꯊꯦꯡꯉꯦ ꯈꯔꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯁꯦ ꯁꯦꯝꯃꯒ ꯄꯞ ꯊꯣꯡꯉꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯕꯥꯏ